Ministry of Home Affairs na thing action am de loge habi ki mami madi ingi dam ulak pasi that is very fortunate akoi laibak phai hai tare manom de adu laibak phaba se nungti gi phaba tu mathok tai Mayam khurmjari impact news ki manhuna da mayam tarab noksari Manipur da ngrang nahan cha no ba system ama khai tare khoi IDP singi sangjapam lai basidagi mogi hanagi yumda hanjana bagi damta government na effort amaga loina na honarak pa mayam sida phase line honarak pa sida haukiba December 13 sida torbung phagakso ikhai somda leiba IDP singna yumda hanjana ba honarak pa haibidi madu logi wang madana te DC ki magi Tabak Thorongi Makapona, security akan second Thorang with Haukiba, the Shemaki Taratroxiki Nungtin the Su, DGP Yauna, Sosanpur area, the security of a meeting, Pangtolo Matunda, Sang Bayarni, having a Dumba, Kudam Galena, Sangselo Matamda, Anakotalaiba, Kuki Militants, and a Signabani Hadamani was a team way for Nadam Hide, Akon Topani, at the Wadamni guy and a Hadith Matoledona, Adukubasing Aduna, Nomai Kaptorokana, Madu Tankai Hokaiba Torpa, Madi Matunda, Akogi. Kukizo KJC Kukizo Council ki koi ki spokesperson leader Ginja Bolsong nasu inai tanagumsi koi se da buffer zone respect to godabani haimna sing wahum tolok paduga koi ki law and order ki sunati masidi political issue ni aduna masi han resolve torkan to godabani haimna sing wahum tolok pa aduga amarom da haiba IDP sing do sanghina matam da Manipur is yamna ba security personnel sing na Madugi Nongui Kapsal Liba, Mishi Minama Yaudraga Suadumba, Ki Kang Sigodo, Tenaba, Tenanabi Wakalon, Pawulam Dabayana Kali, the Matunda, Azuxi, Madugi, Makasa Tarapada, Bom, Nomai Sing, Nasimata, ID, Taratu Tratet, recovered Tobele, Pampina Simba, Adumapu, Maduda, Kudaktuda, Militants in the Tauri, but Tabak the action Kudakta Lokataba, Adubu Amorum the D. IDP sing na taga tampakin famsing the Dikariumba, Iho Protesama, Kulai Yoshita Protesama, Taumatam the so. Security force ya akan second thorang aduga makhoi oiba forcing sin dadana madugi wafam sing IDP sing na tongana protesters sing toriba khongjang sing do tankhai na thugai na kan hone samsamna anda khaukiba sangai festival da mayam na yadi haidana boycott to sangai festival do security na khura khang dana security na koishal la kanda sangai festival do mai pa na pangthokki habi ki claiming chu laini aduga morom da madugi sangai festival against the sasaruba IDP sing na ma tiargia sar ga lenba Sumai tawdana akogi Manipur gi secession ziki 2023 gi May ohum ziki matun gi lakiba ohoma changing sida thakra governors rule makha da leiba matam sida handaki December the phase 9 sanghan matam ja adugumba sangchal basu thawaina aikoina IDP sangchal lagi hadana forcefully tawbana taba government gi policy makha sangchalu budu bawda adugumba akogi Kuki militants in the torok thabak sing da pena da mayam le na wang kayama thole madudi security gi lapses lebra Manipur ki frustrated rule natraga Manipur lengak se Kuki militants ki makhada leirabra have se imai bel singna yamna kan hange hojik se ato to political circle aduga CSO sing marting se to wapam se thole aduga marom da kapana phogak so ikhai da torbung da kap ga operation hero ka tobi wapam se dum tholu tab sanate maramdana is government under Kuki militants have to khana wadum the pack news ki se to election website ke khana election bisoza W Professor W Navkumar former dean Manipur University aham do jana tram noksari loina may election bisoza Narengbam Rajakumar president Democratic People's Front ne ozara jip tram noksari loina matai election bisoza yam na ori ba Desras jumnam social activities ni ai Desras buzo welcome thaujari ai ham je oza Navkumar da ai thamjake loina resettle process se stop immediately guy na Kuki scene kuizo RB kolai pai basin hairak basida sidadi mayam wahang si mayam song thorai se Manipur ge sugamba security force even inspector amana dum gari mari mga pusalaga dum madu namsan baya ban kari policy ma tawra ga summarize to baya pot am lei basida aki balai bagira natraga kari yana da balai bagino yana balai bagino haiba wahang si thole masi aina hang basu nati ojalan so nati but mayam hang wahang ne haitara imai bel sine especially koi Wangjing bazar Wangjing Lamding Bazar Shop and Stall Vendors Welfare Committee ki Vice President Arambam Beda Laimana hangak po question ni hai tare si se
aduna ahana masi thamjaning isi sigi question sida next da adum lakani answer tholakani tawada bu listening process tawbasida stop immediately kari son ba leiba san Manipur lenga na kiri ji kari no game na kiri ji kari no haibo hangi kamai thamding yo ja hoi ke yamna kai khanna ba ya ba wafam ni hai tare ko leiriba leipaki leingak sukli pai ri ba singna leiriba bharat ki samvidhan ki makhada piriba right to life right to free movement kai na tongan ba constitution ki provision sing sina piriba miyamna phangpham thokpa hak sing si nga na bagi damukta sarkar ai si leibani adu popular government ama oiba yai natre haraga hauji leiriba union government ki makhada leiba mayamna president rules haina leiriba si oiba yai adu akoina sum yengakpada 2023 gi May 3 dagi tholaiba Iran sida madugi wari do yamna ningsang rudragasu koina hauji phau sum laiba pot sida samlamna ningsang ba yaba maruoiba point khara haiba taragadi leirammiba popular government amana miyamgi law and the order situation loina na miyamgi lanthum miyamgi khoi hingmagi hak punamak se ngakpa ngamdre haiduna constitution gi provision amagi makhada PR si lakibani aduna matamdu da su miyamna popular government ama laiba sina miyamgi hak si ngakpa ngamaktrandana PR pami haiba prajagi khonto amasu kholaw amasu adum thoki ko adubu madu lae aduna miyamna henna santi leiba henna tangi leita ba punsiro lama leira kadra haidana khallaba matamsida amuk kari haigani Iran su hoi nungi oiba wakhallonda muknaba amasung nungai na daba leiraga su mapan thongi oiba maphamda nungmei kapnabagi potsi lepuk pasi matam kuira adana santi leira ani habasi thajadolabani ko adugi matakta hauji leiriba PR gi laingak si lakringe gi mama amasu laaba matung da su khoi gi honorable union home minister na pirakpa pautaki matung ina Manipur sarkar na December baugi manungda leiriba IDP sing haibasa somna ki maitai gi IDP gi wasunate nuknariba phul kingi leinariba IDP sing si December baugi manungda akoi gi step by step oina tapna som amukta loina mangata su hanjalan ngani haibagi wahan kai wasan phongdoaga wasak ka loina na pira matung sida madu hanjalakpa yanabagi pone ba laise aduna ngasai ke na su haibiriba sarkar gi program amagi makhada hanjanna ba honarakpa matamda khulai phaiba madu su oiba taunaramba group oiba yai taunada su pe taunada oiramba yai anybody madu nati kana gumba khoige santi pamdaba tangdu leita ba punsirol pamdaba kangbu kharana sarkar gi program amada changjaliba thabak to thingnabagidamata siba yaba nongmai kapakpa aduga bom thadarakpa maduda laibak thadana siyaudabagi wasi lakpa matamda lakhaba matungda madu security gi lapses oiramba anything madu hausi phauda government ki nakandagi public domain da thamba leitri adubu sarkar na sigma makalgi thabak paikhatlagani haiba natraga paikhatle haibagi pau ama bau ngasi akoi miyam da paper da leitabana hajik maira paibi ima singna natraga tongan ba CSO singna hanga iba wafam se adudi leiriba bharat ki samvidhan gi makhada tangdu leita ba punsiro lama leina bagi damakta ngakliba security force asuyamna leina security lapses leiba dugi matakta bom kapsal lae adudagi di nongmai kapsal la ba matung bawada sarkar na karama makalgi thabak lokhatla ge admasung lokhat kadage haibagi pot ama khakti miyam da thambam thoidana adu modo amata thamdana leirakpanina hoi ngasi gi khabar da budi mogi mafam khara da operation tawdana popi pampi gumba nongmai gumba khara phagal haibagi pau tai adu karamba mi singna tawbono karamba group na tawbono haibagi pau akoi ngasi baw miyam da khangba leitri security oi bo pot khanga magasu aduna leiba situation sida ko leiba phibam sida di achamba misam gi kholau oina tholak patabani maramdi akhoi bu ngakpi gani haidana leiriba kangbu sina akhoi bu ngakpi bangamdare ngakpi bangamdaba tanatana attack tawrak khanba matung da su makhoi na karamba makhan gi ngak singi thabak
मियाम द खंगलत्रगदी लैरिबा सरकार से एटेक तौरिबा कांगुदुगी मखादा लैरबरा हाइसि पेंदबगी खोलाव अमने मसिदा सरकार न सरकार बु क्रिटिसाइज तौरपने न लौबम थोकते प्रजागी दगी पेंदब खोलाव म कथोले प्रजागी फंगबम थोप हकसिंगसे फंगनबसे अकोई नमद्र माने हाइदुना सरकार मधु अमुन खंधरगा सेक्यूरिटी मतंग करी तौगदगे मखोइन मियाम द वासक थोख्रब डिसेंबर बाउगी मनुंग द हंजन हंगने हाइना लाउथोख्रब पॉलिसी फेल होरप याबगी मतम योर असि बाउदा सरकार करी तौगदगे दना पब्लिक डोमेन द मियाम द थमदब हाइबसिदि डेमोक्रेसी की लेंगा मखाददि पीआर होरगसु ट्रांसपेरेंसी खरदि लेबम थोकमनि ट्रांसपेरेंसी दु लेहलगा मियाम द खंगलकांदा तौगदबनी अदुना हौजिक्ति ट्रांसपेरेंसी दु लेतदना मियाम द खंगनद्रबनिना मियाम द जस्टिस फंगरेना खल्ले अचुम्बा लेंगाक पथाबगी मखादा फंगबम थोप हक जस्टिस फंगरे फंगद्रगदी पेंदबगी खोलाव ओइना थोलेइबनेबा ngasiगी मणिपुर की मियाम दगी थोलेइब खोलावसी अदुना मसी थोलेफम थोप खोलावनी मसी मफम चादबा मतम चादबा मतम द थोलबा खोलाव नते चथरिबा लेपाकी मवोंगसिदा लैरिबा लेंगाक पथाप की मवोंगसिना तौबा ngamdaba mayam ama tauraktaba taugani tauba yaba mayam tauraktaba haitare tauba ngamdaba mafamni warni sangsanaba yade aita kanna nongbai kapnarebni ka haibadu natteba phurup ani mungnarambadagi tongnare adu phurup amana amung nongbai kapa halawda phurup amana hanana nongbai kapagi phibam su leite sigum matang si dabo nongbai kapai ba phurup tu da kapai ba bising dok tanano karigi damukta tawre ino haibagi action lokhatragadi lenga ama leibagi artha kari thoige lenga ama leibagi artha थोलक्त्रगदी लेंगा लेरिबसी अदुगुम नोंगै कापिबसिमगी मखादा लेरबरा हाइबसिदि थोलक खोलाव थोलक थोमनि हाइना आई यस खोलाव मनि वॉइसेस सम रेस तोरपनी बट अदुपु होय तुमिनदि लेरमोय खली मणिपुर की लेंगा लेरिबसिंग सिजु हाना दे सु तुमिन लेति सिगुबसिंगा लो सी खर तपना यूज तोब लो होय खुदक तक तब याद पोस लेगने देसरा स्वाद थमी देसा ओजार जिप्ताक देसरा सान लाक्सरंगे मरुना हजिकी पोसीद गरांग तौरे 2-3 days सूरे हाइतारे अदुमपु एक्शन उदबदो ओजान साइब एक्शन उदबदो मरुगन पब्लिक की वॉइस थोलपनी थोलपसिदा हजिकी एक्शन से खरगर उगदब ममीसु माले मिनिस्टर ऑफ होम अफेयर्स मदि पाको पिरंगनबा मणिपुर ऑनरेबल गवर्नर द मदि वाको कनो हंगे अदुगा मयाम उरिसे तै केम नते अखोइगी security forces mayam sina tani bung nga pi sebiti habi kholaw ki dane lai ji ngai wadang thabi kangbu obla nongoi kape kangbu obna hanbigi adugum ba thona bo lai jetre lai ri security force ni karai ni chakhre ge habi aduna madi makha lai ba habi chong thorok ba wafam ne habi ni adupu si tapi haidra lo si oi matang lo gi matu ni dum laksani action lakani haira ga so thengmal la bra habi question do hangni kamai thami ngai saida ahan bada project lai ri ba si akoi yamna fragile ba situation amane मिनिस्ट्री ऑफ होम अफेयर्स की डायरेक्टिव्स की मखादा दिसंबर मंथ ऑफ 2025 ता रिसेटलमेंट के प्रोसेस से होगनी हाइदना याम फजना डायरेक्शन पीग्रबनी इंस्ट्रक्शन पीग्रबनी अदुगी मतुंगिना हंदक हौगिबा तांग 35 दा डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर की मखादा तोरबुंग अमदी फोगावचाव इखाई हाइरिबा सिगी एरिया अनीजिदा युम कुनगुंबदा रिसेटलमेंट प्रोसेस से तौबा हौग्रबनेबा रिसेटलमेंट जे हौग्रबनी अदुगी मखादा मथंग लाकनबा सिगुंबा डायरेक्टिव्स खरसु लैबने अदुगा तांग 13 ता नेक्स्ट डे दा यामना लेबाकता तंगदु लेता हनिंगदबा पीस एंड हार्मनी लेहनिंगदबा सिगुंबा वायलेंस से क्रिएट तौरकांदा सिगुम वायलेंस से थोखलकांदा सिगुम वायलेंस तगी बेनिफिट फंगबा कांगू खरा खरना अनलॉफुल आउटफिट्स खरना फायरिंग तौगिबा बॉम्बिंग तौगिबा अकी तुजुम फावनबा अखोगी रिसेटल तौग्रबा आईडीपी सिंगसिदा मसी यामना उसे थोइदबा गवर्नमेंट ऑफ इंडिया दा अमदि मिनिस्ट्री ऑफ होम अफेयर्स दा यामना ओपन चैलेंज लाउबगा चप माने हेना लौनिंग आई अहानबदा अनिशुबदा मयाम की हुजिक लैरिबा फिबम सिदा CSO सिंग थोलकपा women organization सिंग थोलकपा मफम दगी खोलाव लाउरकलिबसे मसी क्रिटिसाइज तौबसु ओइसनु मसी गवर्नमेंट ऑफ इंडिया रसु मसी एक्सेप्ट तौबम थोएना खंजे अदुबु हाइदुना क्रिटिसिज्म एक्सेप्ट तौबम थोई अदुबु सीजिना मरम ओरगा लेबाक सिदा डिस्टेबलाइजेशन दि लहानबम थोकते हैना खले क्रिटिसिज्म एक्सेप्ट तौना अदुम साइड बाय साइड ता
khanghaudana aduga soidana su ayak thajaba lei madudi high level authority da moigi level du da ashigumba yamna extreme oiba discussion abadi action khara adubu yamna cautious oiba aduna maram oiraga mi atopada sohan ba yadaba adugumba steps khara lokhalakani haibagi thajaba su leijai Kuki jo council oishanu atop oishanu any unlawful outfit akhoigi prajada Manipuri mayam sida Manipur ki population sida shigumba aki tujung phawalaga leiba haibase masi long lasting oiba makhoigi sigumba violence dagi muna benefit khara phangjaba tarasu amadi makhoigi relevance lainaba moi strike torokpane haina khalaga so si sina maram oiraga akhoigi prajana yadaba amata ama oishanu sarkar oishanu force oishanu ama oishanu prajana yadraba miyamna yadaba haibase long lasting oidabani masi punjil lakanda apunbana yamna unity oina akoina kholaw laura kanda masigumba akoigi action sing jisu dum tawrei sini huji urei sini kamaina uge har kanda ngarang si 19 garwal rifles 19 gr hojiki phogak cha ikhai ga torbung manglaga torbung area dugi cover toriba jurisdiction puri ba adugumba 19 garwal rifles to na makhoina chatlaga akoigi resettle tograba akoigi adugi handak idp hoina leramba sing do makhoida makhoina assure tawe haibagi makhoi video ma thadori assure tawba romda haibe chat adu maina khanba yai madudi makhata na Kuki gi side tagi oishanu atopa kano miscreants oishanu any unlawful outfits na masigumba kano se hana gi violence se amuka flare up torke or reignite tawna ba hona ba oishanu ba adugumba unlawful outfits sing against the thabak tawni makoi action tawgani aduga makoi reassure tawni neutralize tawgani haibani aduduna makoi gi thabakti content tawbudune ba containment tawbudune mingon da mi gi life manghan baduna teba but high riba makoi gi unlawful outfits na makoi na tawriba moi gi intention je si sina akoi gi mi solak pa taragadi or amukhanda aki akai tholak pa taragadi masi yamna achouba action namaga retaliation tawgani haibase masi gi athajaba amsu ngarang pibirami haina ai tajai adagi hek sigi pause tabaga honorable governor dagi ministry of home affairs dagi honorable governor da sumain tawdana yamna thuna torbung da nahan sigi thokiba thodok che unfortunate incident che sigi firing je sigi matang da detail oiba report ama thagalau haina makoi directive laigre aduga suya shoidana su proper investigation ga loinana ama natraga CBI do oishanu natraga NIA do oishanu yamna proper oiba amadi precise oiba investigation ama ga loinana masigumba amukhana thohaning daba thodokse amukhana tholak tanaba masigumba achouba action lokhalakani habagi thajabadi lairi yam phajaba point so haibiri maram ni ga nahangai udaba mongam da admaina ministry of home affairs na ga report thagalo ga haibase handak na hamba tapa uram do mali amang dadi tabu tadi Manipur lai security advisor lai paramilitary force 60,000 7,000 lai ramgani state force 40,000 mu lai na pandari samna da 1 lakh si mathak lai hai tare force se aduga security advisor DGP president tongan ba force aduga layer da lai gre adu bos maina lapses or security ki lapses puero da weakness puero da torok pasi dani man pena da bai laurai se khoi ni impact din law kholaw na te praja ki kholaw ni hai tare but ai ozara jip tang lakchar ge mathang round se ozara jip ki ai thamjage pibam amadi uba phange haibasi tawe minister of affairs na harap paga si tarai loba ya de sound thambiri but kholaw si public ki kholaw ni public voice raise torpani kholaw dang law ga leiba na hangai law ba ta de poram khak na hangai leiba hadang ta ba dong to ba oi tumina leira ga action khara torpagi mong di uba phange habi adubu mamang da sigumba akhoi Manipur ki lainga khani lakpiri ba mayam sina akhoi gi sigumba gi wakhalon je hoi thada birang ngani akhoi madudi uba phangde but uba phangde means akhoi na urude habani leiram ngani adubu harau kumai si de dum yawe adum public ta tholaga adum moi vocal adum tawe even akhoi respected chief secretary yauna DGP sa to pham security advisor masa muslai chahi hek hobadi security advisor sigi advice tor lai security advisor am pham yadana sigum bayam na saw bana imung kun khak ngak chen bangam da ba haibasi masi laingak si mai thi bane loba ya bra ha question ni hangai se
aduna samai tok tar kadi mi lak tra mi tra ngan lak kunthra se karmai nga ka do na haib je chong thore haijeri ba aduga amorom da torbung da su yamna hoi action du di means ministry of affairs action du di madi logi action da lokja bai wani but khudak ko thengai na po tu di kitang son khra haib question se hangai aduna imai bel wangjing imai bel su hangai kokomi ni su hangai yu sem na su hangai tonga don ba cso sing na hangai hai tare maduna ai khoi yum sang matam dai khoi rai na tab rai se hangai aduna security lapses haijagi hiduni sangai festival to matam security yomsal laga tawki mai pakhi na loba ya lori bani adu basana doga amarom da IDP sing sang na bohona bada security ki tear gas mayam sarga khoi paumi bok shoktana yauri bani aduna masigumba si nongmai du kiri bra ha ko som ki mayam sin khulai paide na ki dribara asogi da nongmai ka pakani ki bra ha question hangning edu di security force kai doge ha question hang azam ji kamai thami am chombo phom ne kanunda aham mata da hojiki Manipuri emotion se climax yaure climax yaure khangna akhoi na han bada yung kun gatang hana sampling do bada kari gi adwai akoi bada sibai ngak ta bano no mo ba kanadri everything asi 15 da changa kwa adu 16 da lungdang da hekta mathung mon kang dana tor pai bese adu ta ritali torom do si kanung gana to doino hekanda mafam da station tor lebam thok tro 20 household se karmaina safety 1 week na tragana thama se phajana full moise normal condition tare haire ga di mathang ni next deport of honabam thokro 20 is na loibe na te 20 is a sampling ne sampling je after sampling mathang chang ka da bose da ngasai gi protection tawdana ihang hang na lamang dura free hado ba se si roi ba sa bane ha tare yum go bani na changjan le ga di protection ma di biham thokro si biham thok se pibi tre si ta nate hoje khoina emotion se am ti no wang si kari no have the people se Manipur ki people se resistant am kan ba jati furum ne khalle se sabna ba thau se numit thau hum highway blockade to ba khoi khang ni na khang ba se khoi da tik resistant ro ba jiwa ka boi tar khoi furup se adu khang da si chu chai ani makai ohum azala ka do chai ani makai lansala ba ada hoje babu da खुद के prompt action जे लौदब से सिदने बा होइने हमने पेनेद्री से कामनरा मोबा barum da ka tho mo ba बारूम द कापिरा मोबा sipai na bar नाम दा होइ वीडियो लइ उजरे बा को अदु कान सोना कान साइड के अम कतंग सिक्युरिटी ना कोइ चेन र तोरगा एक्शन मा साम दु उबिरा मो मैं हम जे पेना गने अदु की मसेम तो उदबने कौना लेबने सि कोंगुम दोपरा si area sida moi hewan hitting point or pa ya sida tor pa ya do ta sida koi protection tor thambi ga dam ne ba pam se tha topi ko ne hapta ma du su just tor ga moi leibam thoe then adi matak ta Manipur da lai ba koi hane ge 40000 area swai gi kana sida masing security lejari ba sida state force hai tare ko sigi matak sida handak ki lanji ki khudong cha ba sida mayam gi protection tawne na lakpi ki ba 60000 do kai chakra ke Amang ni question si question jine. Hojik se visible iu oide. Jing da nga ibra natra tam da nga ibra ngasi adugi irang je to thokre ngasi ya akan ba na thai nagi dmai na yam kan ba agitation ni hawdri ba. Adubo hairok to coming operation se thare. ka pa na tor bunda ka pak bane ba Lila da li dai ne. Ura ma son chekre son chakre di son ta na roi to. Adugo cha ba na ba. Adu koi si karama ma kai ki tendency no moni ngi sa ko so na ko na power. Manipuri people se pangene lauribra sitribra tatro thoidribra yamna emotional oi ba ya ba jaga jadu jaga dune adegi nasai gi IDP se sona de promote chai ni ko khara ma chang re du mai na khoi chang ning da mai ma gi turn jing ngai jale jerim ne azaw gi kodong su mayam le kodong bu su leiri adi lamding high school su leiri khoi ni hana na taw kono gi more gi han ba victim na receipt of jab se khoi na yana taw je hai tare ai na chairman si boi jaraga adu na moi na ngarang kaptana law na to ba kan da isa se lei yadre hai bidi moi su chaning he mai ma pham du da moi se da jang ho chaning de adegi sida toilet sanitary am phase har ga su pamrate bai yung gi tum thak ta to dem de yaro ya si se bureaucrat officer hoy gara enegi minister level hoy gara cabinet hoy gara magi masa da thola di sugya yaro de bathabuk se yam raba mi lising bu gi maya se both side ani makta effect ori bse si ani maki sentiment khangbi hoy jabari da ada khoina yam nungai je di prom action se lawn na bo si su sem sari bra adu hoy
Home Minister of Home Affairs ki makhadagi santokdana report ama kaukhale habidugi action du fazare adu mamangda taju tagi jai du summe ado asmai tokdana response from khudak ki sa tobuya ba potse tobiragadi ngasi people ki sentiment se kitang khara makhadi control tobone habigi thajaba du ne ba koina yam kana expect to jari se hojiti koi PR ki matang dadi khara dingamingi adubo second round da dum thamjake madu gi dum ai second round government se lakpadagi khoni am phane na khanjaba kadi lai ko kaidi ka aidi hanegi di proper government na tawbanga mamdaba soidana ngamakani ka haiba ko ari ngasi gi mamang da lerengba thaini gi mamang gi khoina yamna yam ngalinge matam da PR lai nagi basing se yamna forceful yam strict way yamna koi tawgi ham da lui ngamba adu pot oi gi ba ko adu handak so expect tawbani adu makhata tam khana jake okay sidai da lady fium se IDP singi wakalon singsi mayam na khangba adu khangba si bata tongan ba oi changba ya ba fast pace ki sanghelak matam sida madusu government initiative lauraga sanghelak pa ibung kun sanghelak pa madugi responsibility to sanghel or siru ron thadaro puka sam mana ba fium da lak pasi da mayam penedri jai ta noi kap thore thambiri noi marum su kapi mo security force na akoi kapi akoi leri have to khangam biramo dam pe ni have da da am ta tawtre for free thar le na noi se swai da sanghel lo kai maya da mi sing injan ba chinjak pi sam da to ba fium lak pasi ni to ya da adubu Minister of Affairs na thengam su theng action am de loge habe ki mami madi ingi dam ulak pasi that is very fortunate akoi laibak phai hai tare manom de di adu laibak phaba se nungti gi phaba tu mathau tai